Houjik thokliba Irang Asina Maheiroi singda Piriba Saphu Asi Mama-Mapa oiba singna Phathaduna pukning Leitana examination thahannaba hotnaba mathou tai haina RIMS के Department of Psychiatry के Professor RK Lenin na phongdorakli wafam asi youth volunteer kairol na sinduna ngasi wangkai ningthiam pukri mapal telaiba SUC community hall da pangthokpa nomagi oiba counseling cum awareness workshop ta mahangna phongdokhibani kumjali singani kulumdoi kunmari da pangthokadoriba class 10 amadi class 12 examination da saru yagadaba Maheiroi singi oiba counseling cum awareness workshop aduga mari lainana Professor RK Lenin hai Irang Asina Maheiroi singi pukning wakhalda chauna akaiba ama piri Pibam asina Maheiroi singna lairik laisu tawbada pukning changdaba amadi tawfam khangdaba ama loinaduna chatle asigumba fibam asida examination thanaba honariba singda hena langtangnaba amadi akiba fawbagi itilama lakpa yai masi aikhoina kupna yangshin haugadabani amaromda examination mayada Maheiroi singda fawriba pukning langtangnaba singadu koknaba honabasu changi Asigumba Maheiroi singda fawriba wakalona se laihandanaba ngasi class 10 amadi 12 ki Maheiroi singi oiba counseling cum awareness workshop ama pangthokpa se matang yamna chai amaromda examination haibase lanate aikoina khangliba du uthoknabagi tanja ama pibani haibado angang singda khanghanduna pukning Leitana wari watai sabiba mathou tai Lairik su pahan gadabani adubo hena maru oiribade angang sing masamagu fana thamba asine karamna chaksari karamna tumli amade karamna pothari haibase kupna senaba changi chaba walagadi branda hypoglycemia tawduna ningsing bagi pangal sontharakuna examination hall da wantharakpa fawba yawba yai marabaduna Maheiroi sing potha hanba amade makoida leiriba akiba sing pukning phathanaba honaba changi haina mahan makataki Ngasigi Thoramadu Social Scientist Dr. Dana Vilaistram Amadi ICM Manipuri gi Hanagi Director Dr. N. Ranjanana Maheiroi Singda Pauta Kyapiduna Wangangki. Handaki thoiba thodokse masina angang singa yam chauna impact lay matam khara week khara di ko lariki wa si karimta ningsing udrabani adugi mathakta hojikti tamna akoi gi lyric adugi achangba exercise book stationery column pencil loina yenbi dana award pati khara lehendre sarkar na su mokoi bu anak anak pa school singda mokoi gi lyric tamna ba mingchan bi bana chingba tawkhre angang khara natana atai di hanagumna concentration piraga mathau da lyric phajana tawbado ngamdri karigino hairaka Makoigi, a Koibada lady, film do Larik Pabaga, conducive oidaba. I believe Chana Pawatpa, Hanadona Mayum do Lyra, Sunuirasu, Larik Papam ne had an Amachedama Masang, Mapama Makaidupidana, Semidan Tambado, Zicting Amdre, Mayamarak to the Angango, Hello, Loina Maktupulaba, Koi Kanaba, Mimito, Mayama later, Mapam Sidadi, Kaziktan Waba, Adubu, Angang Karamadi, Punamaga do Nakoinaraga, Makoidum Kanahone, Aduna Angang, Kariguma Tokdo, Matopada, Karigumba, Isumalak. Angang pun namang na sama na nanti react de. Ado in general yang badadi. Angang ayam bada ahen ba impact ama pange masih koi mayam nasu perkha thabiri perkha lobiri bersing nasu check hot piri bersing nasu. Aduga evaluation to biri bersing nasu khajektang khantha bi bagi mathau tai exam hall na chingba jasu angang da ka hena ke khang pibi dana yamna nungsi na koi kano sing sina yengsin biri bo za sing sina loina bigani hai besu koina chena thaja jai.